Marphum Dorek Chuba Nupilal Gamari Lainana Kogi Silchagi Adubumba all Assam Manipur women's Maira Paibi Gadoinana Kogi Maira Paibi na Sinbiriba Sigumba Nupilal Tauramasigi Dais the length Sinbiri to do it like I Najaribi Lamdamasigi all Assam Maira Paibi Manipur Maira Paibi President Boynahan Maka de Kai Kum Nabochari Loinana Lamdamasida the Honorable MLA Mai Pakpidana Partisan Party get to get a Mai Pakpidana MLA Mo Oibiriba Kogi Toxic Rai Aina Tulung and Dogna Kai Kum Nabochari Tomari Yahake Honorable MLA श्री कौशिक राय जी को भी मैं बहुत बहुत नमस्कार करती हूँ अदुगल वेना ना अखोगे जिरीबाम कॉन्स्टिट्यूएंसी दा कैंडिडेट ओइबी के बा पार्टीजन ता पार्टी कैंडिडेट ओइबी के बा मिंगवेना पंजरबदा नाव बुद्धा राइने इकाई कुनबो चेरे दुग याम मारू ओइना मणिपुर के दुगुंबा अखोगे पुकई लंगे कया योग तो न थंबीरीबा अदुगुम्बा साहित्य परिषद की अदुगुम्बा प्रेसिडेंट बुसोइने काइकुंना बोचा बगलोइना ना मांग लेंसिन बिरिबा तोंगान तोंगान बलम कयादा एक्सपीरियंस लेबिरेबा पुनम कोई काइकुंना बोचरी अदुगाइना मकक चिता होजबदा कोई नाव कुंडल कोई लमदमसिगी यामना नहा ओइना दुगुम्बा समाज की थबक थरन कया पुबिरिबे नाव कुंडल बुसोइने काइकुंना बोचा बगलोइना ना लेबिरे इबा Imai Bel Singh now sing Punama Poi Kai in the Bocher Yam Senga Manipur Gi Nupila Hairaga Equina Numixida Palon Taurakanda Palon si head Louis Baga Equin Nupisi Equin Nupigi responsibilities Kauragadi अकोई नुपीलाल ऑब्जर्वेशन तौबगी मथौ तादे हाइबसि माइ इहान हाना ngasi ima ibel sinda tamni paramdi kaigino haiba kanda 1904 amadi 1939 da thokiba nupilal karigi damakta thokpano haibasi aina yamna hena sangna masida nainarudra su masidi pithribi gi mipum khuding makna khangba adugumba nupi singi Thona Lingjel Adune Kaino Haibakanda Manipura Yamna Tonganba Adumba economic condition administrative Habi some Haibada politically Loinana socially economically Haiba Punamak Singasi Akaiba Lapa Matanduda Manipura Lady by Ima Ibel Singh Matamuni Thona Lady Ima Ibel Singh Duna Soto Akanga अखोई हौरकदोरिबा नहा इचा इशू सिंसे मसिगी दमक सोंथोकना आइगी इपुरोइबा लैरिबा पुनमक्सिबो अदुगुम्बा तमचिरबा ब्रिटिश की मिवट मिनै दुदगी कन्ननबगी दमक सोंथोरकिबने हाइसे मसिदे कोइ पुनमकना खंगि 1904 की बंगलो मै चाकपगी तोंगान तोंगान बा माइगै कयादगी नुपा सिंसिना बंगलो साना पोट पुरपगी Nupi sina khangsen ma chilanga tingiba adugumba 1939 da Manipur dagi mapada thokiba train chak ting mayam singa se masi tingnana bi damakta chak tang ma tholokpa da chak tang ma thokdana bi damakta ima ibel singna madudai da tingiba haiba mayam singa se masi namita ban nai da ba adugumba angrez di samraj duga Nupi sing aduna thengna gi ba nupi sing bi thona lingjel du ne ba koina na sining sing aduna hari ba matam du gi ima ibel sing gari lai banate lai ba su yam tam banate taigum basu ima ibel sing na matam du dan lauri ba rola do madu angak pa koina tamba da matung in ba da wara ga da ba makoi gi mathona maring jel ne hai sidi hai ba so hai man ba thokoi hai ba simaga ai kam jani Adu ngasi, aikoina
yamna nungaina ingna chikna aikoina leiriba ase makoina tawbiramba contribution adugi madugi matungina aikoi ngasi leiribane aduna ne aikoina makoibu ningsingbagi palan tawibas aduna aina warida hena nupilani warida hena chachadana aina imaibel sinda thamjaningba nupi ama oina Manipuri nupi singna lauriba thawdang haibasida ai khajitang nainani kaino haiba kanda Manipur nupi singsi yam sengna atop lamdamda laiba nupi singa sangdamnabada Manipur nupi gumba laite haibasidi masidi aina Manipuri nupi oina haiba natte nupi lalna su sakhini haibasima ai khajat aduda natte sanabagi lamda oiro mayam hena khangbire aikoi Mirabai leire Mary Kom leire tongan ba Bharat si masak takpada phawba Manipur gi maitai sanu sing tae haibase masida kanana takkarage luri bagi ngasai mangda kogi vice president kogi amana thambiram bada aikoi chana lon chatsi parampara se masi kauthopadona tawbase masidi tawdaba chungani haibasine samna maira paibi matangda haibirami maira paibi karigi damakta thokibano haibase masigi thim jiri yam phajaba thim mane kaino haikanda Manipur da Armed Forces Special Power Act ki makhada mama oibi ke ana matha digi macha mungiba nupi oibi ke ana mapur oiba mangiba adugi damakta Maira paibi haidana lingna kanda adugumba Indian Army singki mayokta Armed Forces Special Power ki mayokta nupi singina lepaga isa isu kanana ba ipu oiba kanana ba lingiba adugumba maira paibi ne nishaban kargita makta lingiba no nishaban haibase nishana churaba tungi yumbi oigada ba aigi future gi adugumba iramdam iraiba kasibu purakadaba isa isu singado maduna nishada layoidana laigrakanda mangdarakadaba mayamase ubagine masida ina example ama kapijani bada nupi se sotade haibagi praman se yamna alert oi yamna smart oi yamna advance oi haibase nupi gi masi ai thamjage ba kaino haiba matamda jungle da samu sangu ma chatpa matamda samu sangu gi leader se samu amu mamana oi haibase masi kone imagine tawbo ngamra yengyo samu amu duna mangda tharaga chatla kanda khudong thiba lakada base lapingai dagi mahangna urakanda magi sangluk aduda khudong thiba du mayong dana ba mayong na ba aikoi awaba thengna dana na bagi adugumba information piba ngamba adugumba samu amu adu aikoi na nupi ama oina haibadi adugi matik advance oina aikoi future uba ngamba nupi ne habise masine baina haini adoi bataragadi aikoi nupi sinna ngasigi sotharaga karigi leibadong ugadoino masi aikoi na karba matamda khajitang soigiba leibage habise masi jo koi nge mutai se maira paibi gi matangda haibirame mauna hasin district dairaga nungdangda maira thu e haina ado aise kitan matang sira ai haijage maira paibi amana aikoi maira paibi ama oina karino aikoi na togodori ja e responsibility je masi phajana khangon chanu nupi ni makeup to ya pote ko shopping to ni sinai makeup ti to ya pote adubo ahen ba mina yenguda nungai roidaba maitai nupi amana Manipur gi nupi amana Manipur gi nupi amagi aigi sanskar go kauraga chalak patare gadi khabara nupi mangai mauna mangai tuina hapapa tare gadi mina dungang pata asigo masi thokana na bagi damakta mama oi bisingna mama oi bikatana te papa gi suro lei adu maroina mama oi bisingna aigi isa isu singda aigi mata mamagi aigi Manipur gi maitai singdi amadi lainiba tongan ba lamdanda lainiba Manipuri singna aikoi gi Manipuri gi na culture tradition punamak singa se kaudana na bagyan di kanana pigani mama mapa oi basina pigani habase mosia koina khangmina gada bane yam sena aikoi hojik masigi porsi mangdara pase
masin aikoina yamna nungnang base ai isa se ngasidi aikoi rajniti ka mari leina banate adubu nupi amana aina struggle tawrapa matek amakhakti aina ngasigi ima ibel sinda encourage tawbo oina ai thamjaninge kaino haiba matamda ai isa gi sei kuntareta ai politics yaure 1995 da ai politics de yawi first join tawbaga local body gi reservation to la kodagi yaura election le kone Bharatiya Janata Party yaw ngasi baw ai Bharatiya Janata Party da leng den leng adu ba Lakhimpur gi constituency sigi village amatta aina chatta ba leitra bane Silchar gi leiba area sida aina chatta ya ba ai chatla ba nupi amane adu su sai gi ya mamanga sahi tara bari mangi mamanga sumaina ai koina politics si yaura ko matam da ai koina struggle kar tawe struggle se ngasi di nupa sing su waro bigano mapan da tholo pa matam da nupi sing sina mapan da chalak pa matam da isali khan bangam da ba sigum ba so koi thengna da banate aduna ai koina mapan tholo pa matam da ai koi isa se mina kramaina ai chemistry se ai mina kramaina ugada di ha se masigi ai chemistry se yam check to botai aina nokpada ngangbada lengbada chatpada ai nupi amoina ikram hai to gani hai se si ya baru oe aduga lairiba ai ko gi nupa gi kunai sing nupa oibe sing marak tali su nupi amana society gi marak ta thola ga thabak to ko matamda o samaj asigi afaba khara tawge haidana thoglaibe ijan je icha se mabu kramaina I protect to kada ge haiba wakal se masi khanbi wa ba se masi ai apil ne banu pas sai kun thar to struggle liru bagi kana banate nupi mana ranti to win theng ko matam da character assassinate to na ba political assassinate to na ba tungan ba ai ko de yam struggle to ai ko north east na lai jaba pikra state sida gi luxury ba hangna pi ngai da below 30 years da train ki sleeper amada tongaga itom da meeting yaw chalak pa hai sida aina thengna struggle se asam mattagi nupa amana train manunga ai monda yamna nuai ta question ama hangge adune ba ai monda nuai ta thengna se kai no hai ba kanda kadai chalui no hange ai Delhi chalui ne matam da national secretary kai no chalui no ai meeting yaw chalui ai isa nupi already ai khupa na thane na hai ba ma matam da जो टॉक्सिक भैया जी मैं जब जो नेशनल सेक्रेटरी थी ना तब मैं दिल्ली जाके वापस आया था मीटिंग अटेंड करके तो आसाम के एक जेंट्स ने ट्रेन में पूछा आसाम पहुंचने से पहले थोड़ा पहुंचने वाले थे तो पूछा कि कहाँ जाके आया तो मैंने कहा मैं मीटिंग जाके आया दिल्ली में तो कौन सा मीटिंग भारतीय जनता पार्टी की तो मेरी बेटी होता तो मैं जोर से थप्पड़ मारूंगी बोला तो मैंने कहा आपका बेटी इंदिरा गांधी जैसा बन पाएगा तो तू क्या करेगा आई असमाय ना मोहन से ट्रेन मनुंगा ना मचान पीदुना इंदिरा गांधी दम ओइरपा नमगदि नंग कई दोगदगे हाबसे मसे आई ना मोहन हंगे मतंदुदगी स्ट्रगल तवरपदुना आईगी प्रॉमिस दम खपलये कई नो हारगदि जेंडर की डिफरेंस nupi nupa haibagi masigi khena balaitana aina aigi angamba level da ai honaraga haiba aina luxury ba ranti gi aigi lamma sida ai one day ai soidana aigi panthak yongna chatke habise aigi promise ne agamai tawdana ngasi laiba imai bel sinna aigi manipuri jati singsina aigi manipuri jati amadi manipur gi mingset purke haiba taragadi aigi ithauda musak khangba darkar lai haibasin aina handana haijanimis ngasai aikoi mamangai da aikoi na thengna giba wa giba tau giba mayam singse hojik ti khara phare aikoi se hojik khara phare base kai kun najari bai ko ki bharat ki prime minister si rajniti dol gi nate bharat ki prime minister Narendra Modi ji na bharat ki praja gi tobiri base amag pa phang na toy asam da development laiba
Manipur development laiba tongan ba aikogi India ki country singsa tongan na aikogi chawthat pa laiba sigi mathakta world ki top adugumba committee da lead tawra abane ba Bharat ki prime minister se haibagi develop country ama oibagi mami se lairabane develop country hairagadi aikoi Assam yauri bani Manipur yauri bani North East the state singsa ba yauri bani aduna hojik aikoi lamjen yangna sien ba yabo matam lakpasida imai bel singna aikoi gi isai su singsi khar care lo ba matam oi haibase masi aina hanjan panjari base kai na ba hojik se Manipur da su dungai he ya hobaga pungani ahum ta bada isai su hodoni gari da isai su sing uraga aikoi tuition thillani magi guardian parents na gari da potharani angang tuition loiraga tholani tuition loiraga tholaga yumda cha ising thonga cha illani school chalendrani karai da no parampara karai da no koi culture koi tradition angang sing young generation na panga bisi karai da no adu be targa di ai koi tawda ba ya da ba kanai phada ba tawda targa su mama amana mapa amana aigi parampara nga ke harga di aigi isadu da aigi sanskara lu pi be darkar le aigi sanskara ga aigi isada pi ra kanda aigi isadu na tungi generation du da aphaba aigi nat kan ba aigi culture kan ba adumba mioi ama oira ka dori ni habise masine adu ko unity oi be yam darkar le lingjen mana ba darkar le amata oina punsin ba darkar le matam dugi ima singna kali damata British ka thengna ba ngammi bano haiba targadi lairiba Manipur da lairiba nupi puna makna pidon chinkalaga phamset chelaga sangari thauraga puthoki ba cheng mayam ado sangari thauraga halakpa purakpa maidai ke ada tungan na thingba haiba mayam singa se matam dugi ima ibel singa taurabi ba se hojit lairiba educated women singa sangam nabada ima ibel singi hero singa do madu ai koi na kari ai na khandani hai ba tare gadi alaman sina hai na ba lai khairaga lai shudi khang de ne hai ba se masine lai shu sine ba yang da ka le se moral education sine ba da ka le agar tare gadi moral education yaw gadi aina lai ta top level tauna tamba ya ba tamraga su mangonda haiba moral education si yaw da taragadi magi education na do unnecessary ne ba society is masi ne ba ina haininge yam sengna ai hainingba nangingba mayam ama di lai adubu ngambi gada ba mayam ama su lai banina aina tension jaraga mapung oina aina haijaning ba si kaino haibada lamdam masida ka nate lairi se koigi Manipuri gi maitai sing ima isa sing lairi si tongan state ki tongan ba lamdam sing da lairi aduna tongan ba state da tongan ba aduna kitanga sangdo ko yai kitanga sangdo charake aduna sangdo ko yara bani na ai se point kitanga hapsan charake ko ngasai gi ekoi gi textile gi yamna ekoi gi kai kunjari ba mangda lensin biri ba ekoi gi director oi bi bani ko aduna thami gi ekoi se suba nomba se talle ha bisi madi masidi ai ju kitan janinge ba kai gi no hai ba kanda ekoi se pi ngai da ekoi se imai pana metric thabi chahi gap se school ka ni marak se ekoi da training amam tawhalle matam do dadi computer thokri banina ai koi se embroidery wool knitting tailoring ai na tamale ai sa se embroidery jo hai ba wool knitting jo hai ba tailoring jo hai auji ikta eta lo la ekta putho war ga jai putho pangam me aduna nupi amana kyung kai palaga government ki thabak phangba natraga phangda ba hai bisidi ai isu laibak lei aduna vidya ama aigi punsi si hingba ngamna ba vidya ama aina haiba taragadi nupi na yum palaga chakraga su nupa na magi parents leitraga su depend awroi ba kananta
self confidence sama lelani haibadi Prime Minister Narendra Modi ji ki Atmanirbhar hai to laane Atmanirbhar hai se kaino haiba kanda Manipuri singdadi Atmanirbhar se mamangai dagi aikoi se Atmanirbhar se adum koiraga lai hai se mase example amadi pijage hauji khar mangi bagi wani ko mamangai dagi aduga hariba Atmanirbhar se kaino haiba kanda nupi sing se Manipur gi nupi sing se Manipuri sing se ai silchar gi situation ding sai thambi gi baduma ai na ta badu kitang kano tawi ko Manipuri sing se da mani maitai Manipuri gi ko gi Manipur da lai sing se world na tamjaningai oiba nupi sing ne ba kaino haraga di economically backbone oiba imung ama run to bada chauna economically support to se Manipur da di nupi sing na ya se ai sau tok na hai ga se machine bai na hai ni se imali sing kayano ima kai tel da phami se imali sing kayano hai ba ima sing se masina kai thien dai yoliba bakoi gi mana masing phiron tongan ba item sing yolaga phamaga pugi ba paisa sina mapuroi bagi amadi macha gi mabuk thap ko nupi kaya ma yauri ya se masi ai koi na minam ba ya roi da pot ma agai tara ga di nupi na economically yamna support to we haris da kana na ka du se kapne ngai ta lengke adu amuka su aina yamna chauthuk na aina nupi ma oina Manipur gi maitai nupi ma oina aina haijanin da se kaino haiba kanda ai koi nupi sing se saving gi habit se adum lai bane matam sida tongan bai koi gi aramba masai kari da soi gi bage se thibadi ta ba koi se hauti Bharat Sarkar na self help group kan ta self help group ta matin pil se self help group ka si Manipur gi lai ba Manipuri nupi sing sida di aman bane ba self help group se karam na man bo oi ai koi marup hai ba pot se ai koi mai horo da gi tawre marup sibune ba self help group hai se ai koi nupi tara ama pulama punjara ga marup tawro marup si self help group ne ba ai koi tara pun nupi ai koi matin pangna na bane ba tawri ko cheng marup koi gera paisa marup koi gera phi marup koi gera madu su kind of self help group ne hari ba ai koi na mata mama da gi tawre ba pot sing se Manipuri gi nupi sing maitai nupi sing na tawriba ai koi gi thabak sing je tapna Bharat Sarkar na pai khalai ba sing se yamna chuna ba ai na sa Atmanirbhar ai na panjari do Atmanirbhar se Manipur gi se ai na thigacha bada mata mama gi British Samaraj la amma ba matung da mangi bani hena ai na kangai sing kana ja kai na hai ba kanda ai koi loina mak se Pisalon sa kangde tongan bai koi se ai ko isin pham ma mom pai ne sin pham ma mom duna ai gi imung se tham me be yom me raja la ko matam da khajik tam mang gi bodong na towe hai ba gi ai koi na pau se ahan sin na thambi ba koi ngasi su ai koi Atmanirbhar hai ba tar ga ding sai gi textile gi pan ka da Minister of Textile na adukki matik ai koi handloom and handicraft section da yamna achauba ai koi gi khudom saba mayam ma pili yam se nai sama Minister of Textile da Atal Bihari Vajpayee ji madam da National gi board director oirami aduga Shri Narendra Modi ji gi government first government la ko dagi ai North East ki handloom handicraft ki aduga nan official director sai oijaban adubo ai koi na sai gi yengba kanda ai koi na tahaning ba oi haning ba pot se ioi oi da ba hai ba ta ai ngamai tana Guwahati da ai meeting lai ai haija bane Guwahati da su ai gi lai ba handloom handicraft ki North East ki lai ba development sidai sida ai koi gi lai ba North East ki adu ba handloom and handicraft development cooperation oi ba taragadi tongan ba lai ba state ki lai ba state tale plus Sikkim 8 Haiba Astalakshmi Haidana Bharat ki Prime Minister na adugumba Astalakshmi Haidana tholiba state sinsiki tongan ba item sinsi phajana preserve tawraga thammagadi ai koi phajana preserve tawriba do matam ni matung na tongan ba ai koi exhibition kaya na tongan ba kaya ra koi puthokpa matam da ai koi quality
quantity loina ma ai khoina ma se fulfill tawna tawba ngamagadi Manipur handloom handicraft se yam mamjing thala chengan ha se masine baina thati mamin diam chatpa sini aina ima email sinda thamjani is hautik su tala view handloom handicraft ki ai ko gi darkar le minister of textile ki nei biri besida only workshop side tongan ba lei bese individual harisina tana ba thara so mo problem le dai ta bina te individual ki fene facilities mai ama le facilities yang lai adubo hariba Bharat Sarkar na piriba Minister of Textile na piriba kana ba Labor Department na piriba kana ba tongan ba ministry sina piriba kana ba singa se masi so koi lo ma tau tai ba karigi ai koi da atma nirbhar ai pot se self reliance ai pot se lamna na ba self reliance la pa matam da nupi amana mingonda kana mama da defend da ba tar ga di ai isana irom dom lecture ga di ai khajik ta ngor ba so ai gi imungi isa issue gi karigi yenga na mi matam su kai thopong ngama ane ima ka thel da thoi ba ima bel sin da karam matam da no ma cha se na da bi se ayu ki pung ahum da kai ten karak pa nunggang ki pung ipal ma pa da yum da han gi ba ima bel sin mana ma cha se mu bi matam se pran matam ju dani aina nupa sing ki su ma cha se ma da nupi khatana te nupa ki su responsibility yam chawe no ma ya kota chat pa matam da ai koi gi dress se ai koi gi dress se haujuk ngasai hai bi ba hapen se le du ka le kai na hai se ai koi na sa tho ko matam da ai ge gi sa sing se li ba dress ai gi sa na hanjala ko da kari tawraga la iya se ko yam carefully ye ngom changyo haujuk nupi ma sa su ni yam independent mo le nupi ma sa su yam seng na ai na he pukcha ba ai gi sa ama khatta ni sa se nupi ama khatta ni adu bo pi ngai da ma so se li adu after 15 years Kugi mathakta laiba dress se ai mangol thoko matam da selan de ba ai sa mangol thoko matam pasi ai ni sa ai na pi da sanskar de ai pi gon to e ai ngam de lai na ba ai sahi tare ta ni sa na pi se ma pan da thadok ra adu laiba pha ba hai gadra laiba thi ba hai gadra covid ki chahi ani se covid ki chahi ani sikhak ai sa na pi se le min na tan ja phange adu na mark se Covid ki metric ai na thole ai na Covid ta metric lan bani hauji 12 thaga dei sumai na ai ko gi lai ba isa sin sila ko na sanskar si pi ba se nupi da su natana nupa na su pi ba ya ada nupa sin duna hai si kai no da ku ma tak se la la ko da lambi si da hai kari no si bo masa so sumai ta ne mama do si dei phu da ba ga dau ni hai si hai ba ai si am nu ai tre ba ta ba ani nak su na hai ba ai se chang jala ga hai bunga mapa di leitra mapa di sai bi adra ba macha nu pi do phajai en tha do rei da mapa di kari nu pi khata da blame to koi no ba mapa ga mama ga 50-50 share ne mama na sian tan re di mapa na macha yen ta sumai na ai koi sharing se 50-50 sharing se si su kan bakara achoi bakara lai ni ba sharing se nupi da bardan noi na bi ayam lai ba dong na taw ko Manipur se aduna ai koi se ai koi nupi sing se ai gi hakchang manung da yaw ba al sinai ba ai koi gi nupa sing da nari hai na hai ba ai gi nari shakti do ai gi hakchang manung da yaw ba ai gi shakti ai gi power adu phudo ka da ai koi nupi sing Manipuri nupi sing sakti utpa macangnya kasoi balam bida cakki banata Manipur nupi amagi Manipur ki nupi amagi pidam naiba nupi ama oina na ba honna bada ngasigi lensin biri ba ola sam Manipuri maira pai bi ima sinna tungdala kada matam kaya da adumba role dun lobi raga sakti thamna pangal lu thopi rakanda ai koi Manipuri singi phajaba chana lon chana du utsi adunai na iroi loi boina imai bel sinda hajani bada thawai na pon tha oi kraba ai koi gi damakta phona biramba imai bel sinda ai nei kok no na korumjari loina na ai koi punama ga se makoi na sarpi namba khongul la du da
ꯆꯠꯄ ꯉꯝꯅꯅꯕ ꯑꯁꯤꯔꯕꯥꯗ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯩ